dozo se bhab mai ta dramal ai na ngasai dai ngangi se mai teilun karim ta lotion ba hibi drabra karino nang na thina nganga basu taga da baina tabi dragalore chat khrata dozo makhayam sangda birano lekai haiba masule makha sum tarakladi phagi dagi phasafam leirakloi chathawro sum pantharadi lekai mi singna khangkibo kiba thokladi ta dojo gi su mai khurani adugi su mathakta ai gi su phasafam leiraroi tan rasu chatkani ni aroi boina nangya singba madi khangba pam ta dojo ai gi di mi leire amuk su haire sana lebak chawi madamna ta dojo bu thamoi singna nungsi jabi ama shoidana lakan tawbatabu ngasi haiba numit sidagi ai gi wakhal thadokpiru o shengba senge da dojo dojo do kari khalurabano khangde thamoi singna nungsi jaruba tamphasnana thina nganglaklaba magi asengba phirip ama khanghalakpa dudadi nupa oirashu kablakle aduga sijatombi nacha haktakta gashi aina wariba kapliba sigum nang nacha do waba oishan aina wariba sigum asengba nungsiba phangnaba hotnabada punsi chukpa mitlu pirang kangdabo yo michai thina jairamlaga magi scooter do start tawraga hannamukte yenglamdana chatkhre Sija Tombidi ingak ngakladuna tumin leptuna makhoygi konthong mapada leptuna lehawi karino mana mari makhong samnadaba wa mayam ama nganglam libadubo karino khallubada koksai mahak hojiksu leisari hayengwai ahal oiraga tungda lakchagadaba punsigi thodoksi dozone yamna khang haiba uba haibagi mawongda hairam libadu khallubada ngaktaba ngamde tumin konthongduda chanainana leptuna leirambadagi mayumlomda changlakle Chatkrabo? Chatkre. Adubu chatlamdaida gyanmen tada wamayama mangangam. Creek juraba kaino. Pamdi nungside hairubagi saubiramlaga chatkredana. As, manararoisida. Kok chakpaduga manaraga kaidungna doino. Khangde, aidiyam sauningi. Saurano, adui saruk nungaiba wakhal khalu. Cinema yingba chatpada kari set chasige haibagi. Hoi, nungaiba wakhal khanbana pharani. Somdana kamdauri numit simagi ayu sekharbu pokpa bobon sanado magalu na tinaba matao pukajau hoida koithoklame naha oiringai dagi hauna lu na tinaraklaba marupni pukajau na loijing loya da pokcharasto imphal da leba RK bobon sanagadi tatna thanaba yadaba mari ama Japan lan gi mamang da leinare Naha oirambadagi ahal oisilakpagi punsilam khai yorakpada icha pinasi haiduna hainakiba amasule pukajaugi machanupi Radhamanbiga Sekharga luhongnaba haiduna ahal maselgi oiba manglan ama matam kayagi mamangdagi mangduna lai Mangonduda hidak chaphudo luna tinaba matau anido falami Nakaldana cha glass ani amaso fongfong sana sangom asengbana lonba sangom cha Chamana du tharap, chini du na khazik. Cha du gi mahau du top topi, Radhaman bina lon bacha haina maikay adom dadi phawri bani. Cha amuk thak, hidak po amuk phan, luna tinaba mataw anido, punsigi awanungay wari sanari. Itaw ibungo, ani shubalan jaw gi matamdo, ningsing biri brado. Ningsingli. Karam na kaw gani itaw. Lahan du na, Aikhoy anigi marakta tatna thanaba yadraba mari ama semkhibani anidu wari sanarambadagi mamitta prithibigi ani suba lanjau Second World War gi thodok khara ing shok lising amaga chamapan nimphuma-thoi kalin thagi kunmangani panba megi tang tara nongmaising numitgi pung 12 rom taba matamda nongpoklomdagi pairakpa Japan gi aeroplane na Nungyungbi Khuyathong Assam Rifle PWD Office Major Khul Thangmaiban Chingmairongi maru oiba mafam singda ahanba bhom thadharakpada lambida chatpa miyoi kaya bhom na panduna si gari kaya shumaina chakhe maduda kinaduna Imphal da leiba mi ayamba mayum makai thadoknaduna arapa khungangda lan chenakhe mathangi numitki ayuki pung 12 taba matamda kaishampat Wahing lekaida bhom thadaduna yum kay yamna may chakhe misu yamna si asok apan yamna yawkhe
ꯏꯪ ꯁꯣꯛ 1994 ꯁꯖꯤꯕꯨꯒꯤ 15ꯅꯤ ꯄꯥꯟꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 10 ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯖꯄꯥꯅꯤꯁꯁꯤꯡꯅ ꯏꯝꯐꯥꯜꯗ ꯕꯣꯝ ꯊꯥꯗꯔꯛꯈꯤ꯫ ꯈꯨꯔꯥꯏꯗ ꯂꯩꯕ ꯆꯤꯉꯥꯡꯕꯝ ꯒꯨꯂꯥꯞꯀꯤ ꯃꯥꯟꯗꯣꯞꯇ ꯎꯠꯁꯣꯞ ꯆꯥꯔꯤꯉꯩꯗ ꯕꯣꯝ ꯊꯥꯗꯔꯛꯇꯨꯅ ꯃꯤ 100 ꯈꯨꯗꯛꯇ ꯁꯤꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯀꯪꯂꯥ ꯃꯅꯨꯡ, ꯀꯩꯁꯥꯝꯄꯥꯠ, ꯇꯦꯔꯥ ꯀꯩꯊꯦꯜꯅꯆꯤꯡꯕ ꯃꯐꯝꯗꯁꯨ ꯖꯄꯥꯟꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯅ ꯕꯣꯝ ꯆꯥꯏꯅ ꯊꯥꯗꯔꯛꯄ ꯍꯧꯈꯤ꯫ ꯃꯇꯝꯁꯤꯗ ꯌꯥꯏꯁ꯭ꯀꯨꯜꯗ ꯂꯩꯕ ꯕꯨꯕꯣꯟꯁꯅꯥꯅ ꯏꯃꯨꯡꯗ ꯀꯣꯝ ꯇꯧꯗꯨꯅ ꯕꯣꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯅ ꯀꯞꯂꯤ ꯅꯥꯀꯜꯗ ꯃꯄꯨꯔꯣꯏꯕꯅ ꯀꯣꯝ ꯇꯧꯔꯒ "ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ? ꯀꯞꯇ꯭ꯔꯗꯤ ꯀꯩꯅꯣ? ꯌꯨꯝ ꯀꯌꯥ ꯃꯩ ꯆꯥꯛꯂꯕ, ꯃꯤ ꯀꯌꯥ ꯑꯃ ꯁꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯔꯣꯜ ꯊꯣꯛꯇꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯀꯌꯥ ꯑꯃꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗ ꯃꯣꯏꯒꯤ ꯖꯄꯥꯟ ꯍꯥꯏꯁꯦ꯫ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯗꯨꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯝꯈꯤꯒꯗ꯭ꯔꯥ? ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤ꯫ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯈꯩꯗꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯂꯒ ꯂꯥꯟꯁꯤꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯝ ꯇꯧꯔꯒ ꯀꯣꯝ ꯃꯅꯨꯡꯗ ꯂꯣꯠꯇꯣꯏꯅꯣ? ꯃꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤꯅꯦ꯫ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯀꯝꯗꯧꯅ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯀꯅꯤ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯨꯔꯥꯟꯕꯅ ꯈꯨꯔꯛ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯁꯤꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯒꯅꯤ? ꯂꯟ ꯊꯨꯝ ꯈꯔꯒꯤꯗꯃꯛ ꯇꯝꯕ ꯉꯝꯗ꯭ꯔꯕ ꯕꯣꯝꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯊꯋꯥꯏ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯣꯏ ꯁꯝꯈ꯭ꯌꯥ꯫ ꯍꯩꯔꯥꯡꯉꯤꯉꯩꯗ ꯌꯨꯔꯥꯡꯈꯤꯅꯨ ꯀꯩꯗꯧꯒꯦ? ꯐꯤꯕꯝ ꯈꯔ ꯌꯦꯡꯁꯤ꯫ ꯑꯩꯈꯣꯏꯗ ꯅꯠꯇꯦꯅꯦ, ꯈꯔꯁꯨ ꯂꯣꯠꯅꯔꯤ꯫ ꯐꯤꯕꯝꯅ ꯌꯥꯔꯛꯇ꯭ꯔꯒ ꯂꯥꯟ ꯆꯦꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯐꯤꯕꯝꯗꯤꯅꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯨꯁꯤꯜꯂꯛꯀꯦꯗꯅꯤ꯫ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯦꯛꯇ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤꯗꯤ ꯎꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯕꯨꯕꯣꯟꯁꯅꯥ ꯑꯃꯗꯤ ꯂꯦꯝꯕꯤ ꯉꯥꯡꯅꯔꯤꯉꯩ ꯏꯅꯛ ꯅꯛꯅ ꯑꯗꯨꯋꯥꯏꯗ ꯕꯣꯝ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯒꯤ ꯃꯈꯣꯜꯁꯨ꯫ ꯃꯁꯥꯒꯤ ꯆꯍꯤ 6ꯇ ꯍꯥꯏꯔꯤꯕ ꯁꯦꯈꯔꯁꯨ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯇꯧꯗꯨꯅ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯐꯤꯕꯝꯗꯨ ꯂꯨꯔꯛꯄꯅ ꯃꯈꯣꯏꯒꯤ ꯂꯣꯠꯅꯕ ꯇꯧꯔꯤꯕ ꯀꯣꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯄꯨꯡꯃꯝ ꯃꯝꯃꯤ꯫ ꯑꯃꯝꯕ ꯅꯠꯇꯅ ꯑꯇꯩ ꯊꯣꯏꯅ ꯎꯗꯦ ꯃꯥꯏꯀꯩ ꯃꯔꯤꯗ꯫ ꯃꯩꯉꯥꯜ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯊꯛꯇ ꯖꯄꯥꯅꯤꯁꯀꯤ ꯕꯣꯝ ꯌꯥꯎꯕ ꯄ꯭ꯂꯦꯟꯁꯤꯡꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯏꯔꯤ꯫ ꯄ꯭ꯂꯦꯟꯁꯤꯡꯗꯨꯅ ꯄꯥꯏꯕꯒꯤ ꯃꯈꯣꯜꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯦꯈꯔꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯃꯦꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯄꯥꯒꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯜꯂꯤ꯫ ꯑꯍꯤꯡꯗꯨꯃ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯁꯦꯈꯔꯗꯤ ꯑꯀꯤꯕ ꯃꯔꯛꯇ ꯋꯥꯔꯗꯨꯅ ꯃꯄꯥꯒꯤ ꯃꯊꯥꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯄ꯭ꯂꯦꯟꯗꯨ ꯈꯣꯡꯗꯨꯅ ꯑꯗꯨꯝ ꯄꯥꯏ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯂꯥꯟ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯥꯏꯔꯦꯟꯗꯨ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯤ꯫ ꯑꯋꯥꯕ ꯏꯔꯩ ꯃꯔꯛꯇ ꯑꯍꯤꯡꯗꯨ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯐꯤꯕꯝ ꯌꯦꯡꯂꯒ ꯄꯨꯒꯗꯕ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯈꯔ ꯌꯣꯝꯂꯒ ꯕꯨꯕꯣꯟꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯄꯨꯗꯨꯅ ꯁꯟꯒꯥꯔꯤ ꯇꯣꯡ ꯈꯣꯡꯍꯥꯝꯄꯥꯠ ꯇꯥꯅ ꯂꯥꯟꯖꯦꯜꯂꯤ꯫ ꯂꯥꯡꯒꯣꯜ ꯆꯤꯡꯒꯤꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯁꯝꯊꯔꯛꯄ ꯅꯤꯡꯊꯤꯔꯕ ꯈꯨꯡꯒꯪ ꯈꯣꯡꯍꯥꯝꯄꯥꯠꯇ ꯃꯥꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯕꯨꯀꯖꯥꯎꯒꯤꯗ ꯂꯥꯛꯂꯦ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯐꯪꯂꯝꯕꯗꯨ ꯈꯔ ꯁꯥꯐꯕꯗꯧꯅ ꯇꯧꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯦꯈꯔ ꯑꯃꯗꯤ ꯔꯥꯙꯥꯃꯥꯟꯕꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯃꯔꯨꯞ ꯇꯧꯅ ꯂꯣꯏꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯔꯨꯔꯒ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯅꯤꯅ ꯏꯆꯥ ꯄꯤꯅꯕ ꯍꯥꯏꯕ ꯋꯥꯔꯦꯞꯇꯨꯗ ꯂꯦꯞꯈꯤ꯫ ꯍꯧꯈꯤꯕ ꯖꯄꯥꯟ ꯂꯥꯟꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯕ ꯃꯇꯨꯡ ꯁꯣꯔ ꯍꯣꯟꯇꯣꯛꯏ ꯕꯨꯀꯖꯥꯎ ꯑꯃꯗꯤ ꯕꯨꯕꯣꯟꯁꯅꯥ꯫ ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯂꯥꯛꯂꯤꯕ ꯃꯦꯔꯥ ꯍꯤꯌꯥꯡꯒꯩꯁꯤꯗ ꯑꯉꯥꯡꯁꯤꯡꯒꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯃꯊꯧꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯁꯤ꯫ ꯁꯤꯗ ꯏꯇꯥꯎꯒꯤꯅ ꯀꯔꯤ ꯃꯣꯠ ꯂꯩ? ꯃꯗꯨꯃꯛꯅꯤꯅꯦ ꯅꯇꯥꯎꯁꯨ ꯄꯥꯝꯖꯕ꯫ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤꯅ ꯏꯇꯥꯎꯒꯤ ꯁꯥꯒꯩꯒꯤ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯣꯏꯕꯗꯨ ꯑꯩꯁꯨ ꯄꯥꯝꯖꯩ꯫ ꯅꯪꯒꯤ ꯅꯆꯥꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ꯫ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯗꯨꯅꯁꯨ ꯅꯪꯒꯤ ꯅꯆꯥ ꯅꯤꯡꯉꯣꯜꯗꯤ ꯑꯩꯒꯤꯗ ꯏꯃꯧ ꯑꯣꯏꯖꯔꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯁꯅꯨ꯫ ꯑꯩꯃꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯖꯒꯦ꯫ ꯉꯁꯤ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤꯅꯦ꯫
Yarinkhai panthararoi. Aisho ahal oishile. Aduna thabakse panthaningdrabanine. Afaba numit thabana ma yenglaga hekta kuthi yengthoknaba tawrasine adude. Hoi ida yengthoklasi. Asumna bawonsana amadi pukajao wa tupthokne. Radhamanbi ayuk aduda pat taba lambi adomda amujao unaba lai yam phingna. Tamujao nang hojikmak aibu puduna chatlo. Radhamanbi kaidore hangbirakan aibu hojikmak puduna chatlo. Kadaidano pudoisibo. Udagi tabamuk pangida ko nangse. Mina kadaida pudoino di khumdraga. Kadaida oidoino noida nidana. Maduga ngamkhiroida. Ai phau chara ani suna chaba phangdri migi lo khara u. Kamaina ina nangbu thakani. Ai gi hojik oiriba phibam sida miga mi manadrida. Nangi wado aini yaningba amta yaude. Migi wa swaida pusilakano. Chara namada charasu ai ngamgani awaba kongai khangba. Yaifa kondagi awada pamata yaudana horakpi nangbu. Lairaba igi haktakta awa maisa langladra. Nupa thoktaba tawno narildo layo. Karino nangna sugyamna sontharisibo. Lepkadaba ina lepli. Nupa mandaba tawno. Nangise aiba nungsiba mandre. Nungsiba sasinaba male. Ai nangi nafamda namthak phawdi tawkhide Radhamanbi. Namthak tawdradi karigi aiba hosingmak namang thaduna puraga chatpa ngamdri. Nangi mawngsedi aina imphal machadugi ngaksamda kundo paring hokhiba mikupturo nangna ngairibase. Kaino ai wakhal taba ngamdre Radhamanbi. Aikhoi pabana aibu imbalda magi mamanabagi macha amada haina singnari. Mera hiyangai thanakre. Hojik inga thane. Kuiraklaroi tamujao. Ai nanga kainaba ngam. Karigumba nanga kaina doi leiradi ai hu chaduna sibige. Haidaba wado khak haiganune. Sigaba wase hayaningdradi nupado thoo. Karigumba ibani thungnaroidaba leiradi namangdo hu chaduna sibige. Nanga mithitna yengo. Amujao ngaihakti khanfam khangde thangum maya thoraba wahai singdo thamoida hanjin thenbagum phawi. Lu tongda cheliba igi ichel adharakpadawna fawri masu khangi. Radhamanbina mangonda sawrise maram chai chadaba nate. Adubu mana hojik phibam sida pangal thokna mating leina mamum tingbasu ngamdre. Wai sathina wai yamna kupna khantharurabaso. Lairuni amukso magi oiriba phibam. Wakhal khantharaba matung masu paukhum amadi piba chumgani khan khumlai. Hey, saurana. Radhamanbi. Ai luina khangdaba nate. Nang warasu wana handak thaloirakpasi phawda ngairo. Aduga nangbu yumda pushinnaba ai silagi. Asengbagira tamujao. Aina hairise thazawo. Asengbagini. Adumna nangi wa arip ama engonda khangalabanina ai sawa pharaki. Aduga karigumba hainakhiba matam yawraklaba matamda ngasi hainaribase thabakta onthokpiyo. Karigumba onthokpa ngamdraga aina sibagi papto nangna puba oyuko. Adu kanba wahai. Kanbu kanmandrabani. Phare nangsuna thawdaw jawro. Ai suhankragi. Radhamanbi warobagi inil marakta ipom nairiba wakhalbo tashiladuna haifetang yenglamlaga chatkre. Amujausu tumina magi tawgadaba mashinda maipuna duna leihore. Asumna numitsima suhauki mathangi numitni ayuktuda hobe iranglang. Sisa tombi yumdagi taharaduna pung yaushilaklani khalubada ngasidi nganta haugatuna shumang thelong sitpasingba imung mangon waitai loire. Adubu phanangan haugatuna shu nomlabasu matam mana khongjel yangkibadawna tawi. Matam maga lamba tawbada khajik nopagum. Adubudi matam maga lamba pabangamba miyoi amata ngasigi taibang palsida leite. Haina pung mapan tasilakle. Mapan makhaidadi soidana sekhar amadi kondumbana chinglembi amadi mabu lawbalakani. Pungnadi yaraktre thabakti adumak khwang koiri. Leirangduda chak thongi haizabatani thongliba chaktuda khoizangdre. Pung tasila adi kamdoba asigi khalubada ipai hore. Magi mamanasu sisa tombina tawriba thabakto khajik tawirashu mateng pangbide. Sisa tombibu pokpi tombishnasu machale sabi pharakpagi kharak komthokche
ꯊꯕꯛ ꯊꯧꯗꯥ ꯑꯃ ꯇꯤꯟꯅꯕꯗ ꯈꯨꯕꯥꯛ ꯏꯁꯩ ꯁꯛꯄ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯏꯁꯩ ꯁꯛꯄ ꯆꯠꯄꯅꯤꯅ ꯊꯕꯛ ꯑꯌꯥꯝꯕ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯁꯤꯟꯅꯩ꯫ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯁꯨ ꯇꯟꯒꯜꯂꯤ꯫ ꯁꯣꯝꯗꯅ ꯄꯨꯡꯒ ꯌꯥꯔꯛꯇꯕꯒ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯕꯅꯤ ꯁꯤꯖꯇꯣꯝꯕꯤ꯫ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩꯔꯗꯤ ꯃꯥꯒꯤ ꯊꯥꯅꯈꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯁꯣꯏꯗꯅ ꯀꯥꯏꯕ ꯇꯥꯔꯦ ꯈꯟ꯫ ꯏꯃꯥ, ꯆꯥꯛꯁꯨ ꯂꯣꯏꯔꯦ꯫ ꯏꯃꯥꯅ ꯇꯧꯕꯤꯍꯧꯔꯣ ꯃꯈꯥ ꯇꯥꯕꯗꯤ꯫ ꯑꯩꯗꯤ ꯑꯋꯥꯡ ꯂꯩꯀꯥꯏ ꯆꯤꯡꯂꯦꯝꯕꯤꯒ ꯊꯕꯛ ꯑꯃ ꯂꯩꯌꯦ꯫ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯏꯪꯅ ꯇꯞꯅ ꯆꯥꯔꯒꯦ꯫ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯅꯪꯒꯤ ꯊꯕꯛꯁꯦ ꯑꯣꯈꯥꯛꯅ꯫ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕ꯭ꯔꯥꯅꯦ? ꯑꯩꯁꯨꯅꯦ ꯑꯣꯖꯥꯒꯤꯗ ꯏꯁꯩ ꯑꯧꯔꯥꯏꯕ ꯆꯠꯇꯧꯔꯤ꯫ ꯈꯨꯖꯤꯟ ꯈꯨꯌꯥꯝ ꯃꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯥꯃꯣꯛ ꯇꯩꯔꯗꯤ ꯀꯝꯗꯧꯅꯤ? ꯇꯩꯔꯒ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛꯑꯣ, ꯑꯩ ꯊꯦꯡꯉꯦꯕ꯫ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯂꯩꯔꯪ ꯃꯄꯥꯜꯗ ꯐꯝꯂꯝꯕꯗꯒꯤ, ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯨꯔꯒ ꯌꯦꯅꯈꯥ ꯐꯥꯎꯔꯒ ꯆꯤꯡꯂꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯥꯅ ꯁꯦꯠꯀꯗꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯣ ꯆꯤꯡꯂꯦꯝꯕꯤꯒꯤꯗ ꯊꯩꯈ꯭ꯔꯕꯅꯤ꯫ ꯆꯤꯟꯗ ꯑꯋꯥꯡ ꯂꯩꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯅꯤꯅ ꯌꯨꯝꯗꯒꯤ ꯀꯦ ꯃꯧꯗꯨꯅ ꯍꯦꯛ ꯊꯣꯛꯂꯨꯕꯗ ꯃꯃꯥꯅ ꯇꯛꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯥꯝ ꯍꯩꯁꯤꯡꯅ ꯊꯥꯡꯉꯤ ꯁꯤꯖꯇꯣꯝꯕꯤ꯫ ꯃꯃꯥꯗ ꯁꯥꯃꯤꯟ ꯈꯖꯤꯛꯇ ꯐꯥꯎꯕ ꯐꯪꯍꯟꯗꯦ꯫ ꯍꯨꯔꯥꯟ ꯅꯂꯥꯗ ꯇꯧꯕ ꯊꯕꯛꯅꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯄꯨꯟꯁꯤꯗꯤ ꯃꯩ ꯏꯁꯤꯡ ꯆꯪꯗꯦ ꯍꯥꯏꯅꯔꯤꯕ ꯀꯌꯥꯗ ꯆꯨꯝꯈ꯭ꯔꯕ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯐꯤ ꯃꯔꯣꯜꯗꯨ ꯍꯣꯡꯗꯣꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤꯗꯨ ꯇꯨꯃꯤꯟ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯅꯤꯡ ꯐꯥꯎꯗꯣꯛꯂꯒ ꯎꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯕ ꯒꯣꯕꯤꯟꯗꯒꯤ ꯊꯥꯡꯒꯄꯥꯠ ꯃꯄꯥꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯂꯩꯀꯥꯏꯗꯒꯤ ꯃꯐꯝ ꯑꯃꯗ ꯉꯥꯏꯅꯔꯒ ꯆꯠꯀꯗꯕꯁꯨ ꯍꯦꯛ ꯌꯥꯗꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯈꯤꯕ ꯎꯈꯤꯕ ꯍꯦꯛ ꯊꯣꯛꯂꯣ ꯃꯃꯥ ꯇꯣꯝꯕꯤꯁꯅꯥꯒꯤ ꯃꯅꯥꯗ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯇꯝꯅꯔꯛꯄꯗꯒꯤ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯤꯡꯅ ꯊꯕꯛ ꯇꯧꯏ꯫ ꯍꯥꯏꯅ ꯍꯥꯏꯅ ꯊꯥꯡꯒꯄꯥꯠ ꯃꯄꯥꯗꯣ ꯌꯧꯁꯤꯜꯂꯛꯄꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯝꯕꯥꯁꯦꯗꯔ ꯀꯥꯔ ꯑꯉꯧꯕꯗꯨꯗ ꯁꯦꯈꯔ ꯑꯃꯗꯤ ꯀꯣꯟꯗꯨꯝꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗ ꯀꯥꯈꯠꯂꯦ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯄꯨꯡ 9:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯐ꯭ꯔꯦꯟꯆ ꯇꯣꯀꯤꯁ ꯌꯧꯔꯦ꯫ ꯍꯣꯜꯗꯨ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯃꯤ ꯇꯤꯜꯂꯤ꯫ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔꯗꯨꯁꯨ ꯃꯤꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯩ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯣꯏꯅꯗꯤ ꯀꯂꯥ ꯕꯖꯥꯔꯗꯒꯤ ꯑꯣꯏꯅ ꯕꯦꯜꯀꯣꯅꯤꯒꯤ ꯁꯤꯠ 3 ꯍꯦꯛ ꯂꯩꯔꯦ꯫ ꯃꯔꯣ, ꯇꯤꯀꯦꯠꯇꯨ ꯐꯖꯅ ꯌꯦꯡꯉꯨꯀꯣ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯕꯦꯜꯀꯣꯅꯤꯅꯤ ꯍꯥꯏꯔꯒ ꯐ꯭ꯔꯟꯠ ꯑꯣꯏꯔꯝꯕꯗꯣ ꯃꯃꯥꯡꯗ ꯉꯛꯂꯤ ꯇꯦꯛꯄ ꯃꯈꯩ ꯊꯥꯡꯒꯠꯂꯒ ꯌꯦꯡꯈꯤꯕꯗꯣ ꯃꯗꯨ ꯀꯧ꯫ ꯏꯕꯨꯡꯉꯣ, ꯅꯠꯇꯦ ꯅꯠꯇꯦ, ꯅꯈꯣꯏ ꯇꯥꯗ ꯍꯣꯏꯗꯤ ꯑꯆꯨꯝꯕ ꯁꯤꯠꯇꯨꯗ ꯄꯤꯕꯅꯦ꯫ ꯑꯗꯨꯗꯤ ꯇꯤꯀꯦꯠ 3ꯒꯤ ꯂꯨꯄꯥ 12 ꯇꯥꯔꯦꯀꯣ? ꯑꯗꯣ ꯂꯨꯄꯥ 2ꯇꯗꯤ ꯍꯥꯞꯄꯤꯌꯨ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯃꯍꯨꯠ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯟꯖꯤꯜꯂꯔꯣꯏꯅꯦ꯫ ꯍꯣꯏ ꯗꯥꯗꯥ, ꯂꯨꯄꯥ 2 ꯈꯛ ꯍꯥꯞꯄꯒꯦ꯫ ꯀꯂꯥ ꯕꯖꯥꯔ ꯇꯧꯕ ꯅꯤꯄꯥꯗꯨꯗ ꯇꯤꯀꯦꯠ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗ꯭ꯔꯕ ꯍꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯥꯎꯈ꯭ꯔꯕ ꯐ꯭ꯔꯦꯟꯆ ꯇꯣꯀꯤꯁꯇꯨꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯃꯤꯅ ꯆꯤꯛꯅ ꯆꯥꯏꯅꯕ ꯉꯝꯗꯅ ꯇꯤꯜꯂꯤ꯫ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠꯇ ꯁꯤꯅꯦꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯀꯌꯥꯅ ꯕ꯭ꯂꯦꯛ ꯑꯦꯟ ꯋꯥꯏꯠ ꯅꯝꯕ ꯑꯣꯏꯔꯁꯨ ꯐꯤꯜꯝꯗꯨꯒꯤ ꯃꯍꯥꯎ ꯇꯪꯕ ꯂꯥꯛꯏ꯫ ꯀꯥꯂꯦꯟꯒ ꯑꯣꯏꯔꯦ꯫ ꯍꯣꯜ ꯃꯅꯨꯡꯗꯨ ꯃꯤꯌꯥꯝꯗꯨꯅ ꯐꯨꯜꯂꯤ꯫ ꯐꯛꯂꯥꯡ ꯅꯥꯀꯟ ꯑꯃꯗꯤ ꯁꯤꯂꯤꯡꯗ ꯅꯞꯂꯤꯕ ꯄꯪꯈꯥ ꯃꯆꯥ ꯃꯆꯥꯗꯨꯅ ꯎꯡꯉꯁꯨ ꯑꯁꯥꯕꯅ ꯂꯥꯈꯠꯂꯕ ꯃꯤꯌꯥꯝꯗꯨꯒꯤ ꯑꯋꯥꯕꯗꯤ ꯀꯣꯛꯄ ꯉꯝꯗꯦ꯫ ꯇꯣꯔꯆ ꯂꯥꯏꯠ ꯄꯥꯏꯕ, ꯇꯤꯀꯦꯠ ꯌꯦꯡꯕ, ꯐꯝꯐꯝ ꯁꯤꯟꯕ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯇꯤꯀꯦꯠꯇꯨ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯕ ꯃꯇꯨꯡ ꯈꯔ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯇꯧꯕ ꯑꯍꯥꯡꯕ ꯁꯤꯠ 3ꯗ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯄꯤ꯫ ꯁꯤꯗ ꯐꯝꯃꯨꯔꯣ, ꯅꯈꯣꯏꯒꯤꯗꯤ ꯁꯤꯗ ꯑꯣꯏꯅ ꯇꯥꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯂꯥꯡꯃꯟꯗꯅ ꯃꯤꯅꯤꯟ ꯈꯣꯟꯅ ꯍꯣꯜꯗꯨ ꯅꯤꯟꯕꯅ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯕ ꯂꯧꯁꯤꯟꯅꯕ ꯋꯥꯏ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯦꯛ ꯃꯈꯣꯏꯒꯤ ꯇꯥꯔꯤꯕ ꯁꯤꯠꯇꯨꯗ ꯍꯦꯛ ꯐꯝꯊꯕꯒ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯍꯣꯜꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯜꯂꯤ꯫ ꯍꯣ ꯑꯉꯥꯡꯗꯣ ꯍꯣꯜꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯁꯤꯅꯦꯃꯥ ꯍꯧꯔꯗꯤ ꯑꯉꯥꯡ ꯀꯞꯂꯤꯕꯗꯣ ꯐꯔꯛ ꯁꯣꯏꯗꯅ ꯇꯥꯒꯅꯤ꯫ ꯀꯔꯤ ꯀꯥꯟꯅꯅꯕ ꯃꯆꯥ ꯑꯄꯤꯛꯄ ꯆꯦꯟꯕ ꯃꯌꯥꯝꯁꯤꯅ ꯁꯤꯅꯦꯃꯥ ꯌꯦꯡꯖꯅꯤꯡꯉꯤꯅꯣ? ꯃꯆꯥ ꯂꯧꯗꯨꯅ ꯏꯪꯅ ꯃꯌꯨꯝꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ꯫ ꯃꯆꯤꯟ ꯃꯌꯥ ꯌꯥꯡꯕꯤ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤ ꯑꯅꯤꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯍꯥꯏꯔꯛꯄꯅꯤ ꯃꯤꯌꯥꯝꯂꯛꯇ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯗꯕ ꯑꯃꯗꯤ ꯂꯩ꯫ ꯉꯁꯤ ꯆꯥꯖꯤꯟꯕꯤ ꯀꯌꯥꯅ ꯏꯈꯧ ꯂꯥꯡꯗꯨꯅ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯁꯤꯅꯦꯃꯥꯁꯤ ꯏꯆꯝ ꯆꯝꯕ ꯁꯤꯅꯦꯃꯥ ꯑꯃꯗꯤ ꯅꯠꯇꯦ꯫ ꯏꯃꯥꯁꯤ M.K. ꯕꯤꯅꯣꯗꯤꯅꯤꯒꯤ ꯋꯥꯔꯤ ꯈꯨꯏ ꯑꯣꯏꯕꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯀꯌꯥ ꯑꯃꯗꯤ ꯚꯥꯕꯣꯛꯁꯤꯡꯅ ꯇꯥꯈ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯄꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯃꯤꯒꯤ ꯇꯥꯏꯕꯪꯗ ꯀꯨꯝꯍꯩꯒꯨꯝ ꯁꯤꯜꯚꯔ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯔꯛꯂꯤꯕ ꯐꯤꯜꯝꯁꯤ ꯌꯦꯡꯅꯤꯡꯗꯕ ꯀꯅꯥꯗꯤ ꯂꯩꯔꯣꯏ꯫ ꯃꯥꯒꯤ ꯈꯨꯏꯗ
ꯄꯨꯟꯁꯤꯒꯤ ꯁꯛꯎꯗꯕ ꯃꯁꯛ ꯀꯌꯥ ꯎꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯄꯨꯡ ꯍꯦꯛ ꯇꯥꯔꯛꯄꯒ ꯉꯥꯜꯂꯝꯕ ꯂꯥꯏꯠꯁꯤꯡꯗꯣ ꯂꯣꯏꯅ ꯃꯝꯈꯤ ꯍꯣꯜꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯄ꯭ꯔꯣꯖꯦꯛꯇꯔ ꯂꯥꯏꯠ ꯀꯥꯞꯊꯣꯔꯛꯏ ꯃꯝꯂꯝꯕꯗꯣ ꯄ꯭ꯔꯣꯖꯦꯛꯇꯔꯗꯒꯤ ꯀꯥꯞꯊꯣꯔꯛꯄ ꯃꯉꯥꯜꯗꯨꯅ ꯉꯥꯟꯊꯣꯔꯛꯂꯦ ꯋꯦꯜꯀꯝ ꯇꯨ ꯐ꯭ꯔꯦꯟꯆ ꯇꯣꯀꯤꯁ ꯖꯦꯖ ꯃ꯭ꯌꯨꯖꯤꯛ ꯑꯃꯅ ꯍꯣꯜꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯗꯨꯒ ꯃꯌꯦꯛ ꯂꯥꯅ ꯆꯥꯎꯅ ꯊꯥꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯅꯣ ꯁ꯭ꯃꯣꯀꯤꯡ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯐꯤꯜꯝ ꯁꯔꯇꯤꯐꯤꯀꯦꯠ ꯍꯦꯛ ꯊꯥꯔꯛꯄꯒ ꯃꯌꯦꯛ ꯆꯥꯎꯅ ꯊꯥꯔꯛꯏ NS ꯐꯤꯜꯝ ꯄ꯭ꯔꯗꯛꯁꯟ ꯑꯣꯂꯥꯡꯊꯥꯒꯤ ꯋꯥꯡꯃꯗꯁꯨ ꯚꯥꯕꯣꯛꯁꯤꯡꯗꯣ ꯍꯨꯏꯁꯦꯟꯕꯨ ꯈꯣꯡꯕꯋꯣ ꯂꯥꯎꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯑꯉꯛꯄꯅꯤ ꯐꯤꯜꯝꯒꯤ ꯀꯥꯁꯇꯤꯡ ꯑꯃꯗꯤ ꯀ꯭ꯔꯦꯗꯤꯠ ꯇꯥꯏꯇꯜꯁꯤꯡꯗꯨ ꯃꯊꯪ ꯃꯅꯥꯎ ꯊꯥꯔꯛꯄꯗ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯁꯤꯅꯦꯃꯥ ꯍꯣꯜꯗ ꯆꯠꯂꯒ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯃꯤꯠꯃꯥꯡꯗ ꯑꯍꯤꯡꯕ ꯃꯤꯅ ꯆꯣꯡꯊꯣꯔꯛꯂꯒ ꯋꯥ ꯉꯥꯡꯕ ꯂꯦꯡ ꯑꯣꯠꯇꯨꯅ ꯆꯠꯄ ꯑꯉꯛꯄ ꯀꯂꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯤꯖꯇꯣꯝꯕꯤ ꯃꯗꯣꯝ ꯁꯣꯟꯖꯩ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯁꯤꯅꯦꯃꯥꯗꯨꯒꯤ ꯋꯥꯔꯤꯒꯤ ꯏꯆꯦꯜꯗ ꯃꯥꯗꯤ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯉꯛꯄ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯃꯁꯛꯅꯤ ꯐꯥꯎꯔꯤꯕ ꯀꯥꯡꯉꯕꯝ ꯇꯣꯝꯕ ꯑꯃꯗꯤ ꯌꯦꯡꯈꯣꯝ ꯔꯣꯃꯥ ꯑꯅꯤꯒꯤ ꯃꯩ ꯍꯧꯕꯤ ꯑꯦꯛꯇꯤꯡꯗ ꯍꯨꯝꯗꯨꯅ ꯄꯨꯔꯒ ꯆꯠꯂꯤ ꯁꯤꯅꯦꯃꯥꯗꯨ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯤꯠꯇ ꯁꯪꯂꯤꯕ ꯄꯥꯔꯞ ꯇꯧꯕ ꯀꯥꯖꯜꯗꯨ ꯀꯣꯛꯂꯝꯂꯦ ꯄꯤꯐꯝ ꯅꯥꯏꯔꯦ ꯁꯤꯖꯇꯣꯝꯕꯤꯗꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯉꯥꯏ ꯃꯤꯠꯂꯨꯗꯒꯤ ꯄꯤꯒꯤ ꯏꯆꯤꯜ ꯅꯥꯏꯔꯤ ꯀꯞꯂꯤꯕꯗꯣ ꯀꯞꯇꯕ ꯑꯃꯨꯛ ꯁꯥꯏ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯀꯣꯟꯗꯨꯝꯕꯁꯨ ꯁꯦꯈꯔꯁꯨ ꯈꯪꯏ ꯁꯤꯅꯦꯃꯥꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯁꯤꯖꯇꯣꯝꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯞꯍꯜꯂꯤ ꯁꯤꯅꯦꯃꯥ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯥꯡꯒꯄꯥꯠ ꯃꯄꯥꯗ ꯊꯥꯗꯕꯤꯔꯝꯂꯦ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯁꯤꯖꯇꯣꯝꯕꯤ ꯉꯁꯤꯗꯤ ꯏꯁꯤꯡꯒ ꯁꯣꯛꯇꯕ ꯃꯈꯩ ꯃꯣꯂꯥꯡ ꯂꯣꯟꯗꯨꯅ ꯀꯥꯗꯨꯗ ꯁꯤꯖꯇꯣꯝꯕꯤꯒ ꯋꯥꯔꯤ ꯆꯤꯛꯊꯅꯩ ꯌꯦꯇꯨꯝꯒꯤ ꯈꯣꯡꯆꯠꯁꯨ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯀꯥꯏꯍꯟꯗꯦ ꯆꯤꯟꯕꯥꯜ ꯊꯛꯈꯥ ꯑꯅꯤꯗꯨꯅ ꯂꯦꯡ ꯆꯠꯂꯤ ꯆꯤꯡꯂꯦꯝꯕꯤ ꯑꯣꯂꯥꯡ ꯃꯩꯁꯥꯗꯤ ꯐꯥꯎꯏ ꯁꯤꯅꯦꯃꯥꯗꯨ ꯌꯦꯡꯂꯨꯕꯗꯣ ꯑꯁꯨꯛ ꯊꯃꯣꯏꯕꯨ ꯅꯧꯊꯣꯛꯍꯟꯕ ꯁꯤꯅꯦꯃꯥꯗꯤ ꯑꯃꯨꯛꯇꯁꯨ ꯑꯩꯗꯤ ꯌꯦꯡꯈꯤꯗ꯭ꯔꯤ ꯅꯍꯥꯟꯈꯩ ꯇꯤꯚꯤꯗ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯁ꯭ꯀ꯭ꯔꯤꯟ ꯈꯜꯂꯒ ꯀꯥꯞꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯍꯣꯜꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯁꯤꯗꯤ ꯊꯃꯣꯏꯁꯦ ꯑꯗꯨꯝ ꯑꯣꯝꯆꯥꯛꯅꯔꯦ ꯋꯥꯔꯤꯅ ꯐꯖꯔꯤꯕ ꯀꯨꯝꯂꯤꯕ ꯀꯂꯥꯀꯥꯔꯁꯤꯡꯅ ꯍꯩꯔꯤꯕ ꯑꯗꯨꯒ ꯋꯥꯔꯤ ꯏꯕꯤ ꯏꯃꯥꯁꯤꯡꯅ ꯃꯔꯣꯜ ꯑꯃ ꯆꯦꯛꯁꯤꯟꯅ ꯈꯨꯠ ꯊꯥꯔꯤꯕ ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩꯁꯨꯅꯤ ꯉꯥꯎꯔꯤꯕ ꯉꯥꯎꯕꯒꯤ ꯃꯊꯛꯇꯅꯦ ꯋꯥꯔꯤꯗꯨꯗ ꯁꯤꯅꯦꯃꯥꯗꯨꯒꯤ ꯀꯞꯄ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯦ ꯇꯧꯔꯤꯕꯁꯦ ꯈꯪꯗꯦ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯑꯩꯗꯤ ꯑꯣ ꯈꯣꯡꯈꯩ ꯍꯣꯜ ꯃꯅꯨꯡꯗꯨꯗ ꯈꯣꯡꯈꯨꯠ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯅꯤꯡꯂꯕ